Leingak amadi lanai institution singda thabak louba matam-da senthok lambi leijadraba Idp Singgi Reservation Thambiyu haina Relief Committee Manipur ge Chief Coordinator Toiding Jam Bon Khuraina Manipur Leingak ki pukning chingsillakli ngasi Manipur Press Club ki Kobru Hall da pangthokpa pawgi mifamda Von na makha tarodona Manipur da satharliba irang asina maram oiraga mayum makai thadokuna hojik relief camp sing da sangefam logduna leiriba Idp Singgi yengduna point nipan yauba memorandum ama Manipur ge Chief Minister Official Cray Memorandum aduda maroina ziribamda leriba Idp singna ana yaurukpada CMHT card sizinaduna ana laingbi khudong saba manak nakpada leiba asobo hospital singda phanganbiba amadi athapampam singdagi Idp singna Leingak ke hospital singda laingba lakpada sathok sasingi awaba amadi tuan laboratory ge test obada thengnariba awaba si lehendanaba honari loinana laingba lakpada sathok sasingi khudong sarba Mayong nabatana tana Idp Singgi Leifam Thokpa Guest House ama thamiba haibasing asina singbasing memorandum asida palle Manipur Leingana thabak oina onthopinaba su taksilakli Chief Minister Piriba aikogi demand si to stop the ongoing attack by armed militant and miscreant in the state with immediate effect. Ani suba point sina to provide equal and fair remuneration to the IDPs languishing in relief camps of valley areas and Jiribam Highway. Aikogi relief camps in si Sarugi Mompak Piraga, Kangton Pidabana Marmoraga, Anavazing si, Masi Atopa rent the toll F. Heck once rent the Tokrakanda remuneration Mukamu Pibasi, outsider and Peter, Tipo, Sitovino Sinakoyas. Adi Amana Muk, ladies, burn unburn and toll F. Yumji Chakiva burn Ziga, Aduga unburn not to destroy those. She Aniki Kanopashapi, Manarata Waita. She Tovino, they little lady Samana Yaduna. Manawa miyang yusine ko yari post haji akone yangkon pami ba poti jumde sangjagi haibani masi athuba matamda masigi posim lokot piu aduga haiba lokot pa matamda aikoi ji kumaina changaga kumaina legedege haibigi potusu aikoi da thajiba piu sine